Isininaw singbu Puran Thaba Maitena Taram Nokseri Ngasigi topic asigi matangna Pearl Harbor Hawaii da leiba ko ayamna simpan oina lijage wari se khiki skun tam liba baroina college tam liba isai naw singna hena gyan tanaba masi karamba matamda thokibano haibina singba ko 7 December 1941 da pung 8 kamini nifuma thoi swaida thokibani anirak thongna la akanda do maina landa kibni plane se amuk tang da la akanda Japan gi plane se amuk la akanda amuk tang da la akanda landa kibna ti ani thongna la ki hape sawa po wari di sin naw singna khangbiram gani aru kari maram gi masi landa kribno haibna singba adumaina asigi video asigi matang da adumaina khangmina si Japan ani subalan jawg da kari gi tumduna leiriba jai USA da andaru ribano Pearl Harbor da kari tawbagi landaru ribano haibido masi khangminasi ko akhona mamang da su khangre 7 December 1941 da landabani sigi numit sida adu eragadi masi ani suba lanjaw gi manung dani ani suba lanjaw se karam kandagi hogi ge haiba ma khangminarsi 1st September 1939 dagi hobuduna 2nd September 1945 da loisinki Saurang sahi taruk mu adumaina ani subalan jawk si leptana adumaina lan sokna kiko 26 July 1941 sigi numit se amna important oi asigi numit asida USA gi president Franklin D Roosevelt Japan da tharamba habidi export tawramba yolamba potsai habidi maruina thaw adu yonba adu thingchale ebisin noksi asidagi masilan gi matamni asi thingjalak pasina maram oiraga Japan da asoba awaba ma mayong narame balan gi matam asida USA di matam asida isinroksing lan se pura fully lan jawba tawtre makhoi lan gi khulai yoli anongai maru yoli ama yoli thaw yoli adumai tawrkan da makhoi se paisa tanduna adumai na leiri bane adu karigumba Japan na Pearl Harbor da landaram draba adu irgadi America se lan yawram da basu yari thaw yawdragadi matam adu da karamna lan sokna gani karigi damakta USA gi president Roosevelt na Japan de export toramba thawado tinglibano ani suba lanjaw gi matam asida hojikna akhoi gi Vietnam Cambodia leiriba akhoi gi area region na se Indo China region hairaga dumaina khangrami France na masi control tawraga dumaina palami mamangi Vietnam land gi matang da su panjakre adugi video su semjakre ko isini noksing mamang da hairiba mafam ase Japan na land toksunduna khudum satsalami France maithiba pirami masina USA da singnaba ama oirame maramdi Philippines su nangnana leibana maramdi matam aduda Philippines America gi makha da control tawraga America na control tawraga main leibe Philippines maramdi Indo China region Vietnam silaire Cambodia ko sigi site ta kitang thola kanda Philippines leire asisna Philippines USA na control tawi Philippines ta USA gi military base amsung lanmi thamameba ani subalan jawgi matam sumaina Japan na khoigi Indo China region France na pai palamba mafam ase maroine Vietnam Cambodia singa se loksalak asisida USA da su singna bam phor karino haibda Philippines da landar kadra haibna singba maroina khoigi Southeast Asia gi jaga singse masi Japan tam tam sum loksile isin loksi asina maram boirga makhoida thaupi base lepak pane Indo China Philippines ki makhada hojikna Singapore Malaysia adagi Indonesia asigi area sin kana mu palamge haibida 10 Netherlands control tawduna no main palameba aduga masi Netherlands se khoigi America gi di alliance mu oirameba ani subalan jawgi matam aduga sigi jaga area sin kari hair khangnage bo 10 East Indies har ga main khangnay Japan Indo China region loksalakpa asina Philippines 10 Netherlands control tawriba Philippines te America na control tawi haidna ko isinok mamang su panjagre ko mafam sing asida su Japan soidana landarak tuna loksan khigani haibse America ge dumaina thajaba ma oirame asi thingnabagi damakta asi ngamdanabagi damakta America na Japan da thaw oil export tawba sida athingba dumaina thamlambane masi ubadagi Japan expansion maruena China da tawriba amasung Indo China region Vietnam Cambodia na singba sing asida khoige kari haini lan songnariba lan mi singse mamai lei thoraknaba adumaina ama khangalame hape chawrakpa ma plan ama adumaina semame akhoi karino habda thaw yawdragadi sin roksing lan songnaba yaba matam su nati asmaina Japan na plan tawbagi wanida
aduga plan amaga sumuk tormeba asi natragana das is indies da thau oin marang kaina maruane Indonesia gi mafam da phangameba aduna expansion ase haibidi Indo China region loction gari sini noction aduga das is indies da su adamaina lan toksnabagi Japan gi plan amal leirame masi lan toksnagadi kari maram gi haibidi Indonesia da mamang su panjagare thau se marang kaina phangbani asi loks Japan na loksulagadi maduda phangiba thau do sinaragadi henna America dagi thau log dragasu henna expand to ngamane ba sisi khalame ba Japan usmaina plan jalame aduna Japan das is indies da lan tawduna loksan ba haibase America da direct mungna ba ama oina thokadawri bani aduna Japan das is indies ase loksan ba natna atopo option am ta leiramde maram di lan makhata na songna ba hona ba America na thau thabi raktre adu ergadi das is indies da Indonesia gi saruk ta leiriba thau ado makoina loksan ba Japan adugi thau du sinar kan da lan chena pakthok chok thon ba asine Japan na plan amasu sengolami karigumba das is indies ase lan tawduna loksulagadi soidana America na su akogi lan asida yoksulakane ba khud soidna halakane ba adu ergadi America na lan yawtringai America gi mafam karambada landa gani haina adumaina khanarame ba mukoshi Philippines ta America gi lan mi amasung base lei haiduna mamang da panjakre ko Philippines America na control tawraga adumaina lei haiduna asina maram oiraga Philippines ta landa si haina adumaina khanarame Philippines ta landa ba haibse America da khara soidna asokpa amang ata pigani haibse masida Isoroku Yamamoto Commander in Chief of the Combined Fleet of Japan na adugi phampai ba Japan gi khoi Navy gi ship haibitare matamdu ani subalanjau gi matamda mahangna America da lan toksin ba se pamlam deba maramdi kari gino habda makse matam khara America da dumaina leirame ba sigi matam asida mana America gi technology gi matang amsung khoi gi lan gi matang se sisda mana fasana khangki aduna America da landaru ba haibse khud soida halakani ekhoi su amang ata thokani haibse mana munna khangame adubu Yamamoto na hairiba se Japan na America da lan tawba taragadi Philippines da tawba se karim ta kana roishini masida mahan ta hali basidi khar khatang dani shini aduna Hawaii Island gi Pearl Harbor da lairiba America gi fleet military base mayam am lairi shini noksing ani subalan gi matamda America gi asowa military base ni Pearl Harbor asida salago ina landa si asini mana amuk thangkala ibasina atoba officer singna mo haire ibasina Philippines hairiba laiba se Japan ga yamna nangna laibana masida oina landa si asini ko naksu dangna re loina thugai sunga mani loksan ba pura loksan ba sunga mani asini masida Yamamoto na harise masida haibidi Philippines ta landaragadi America da yamna sauna mahan tahan ba piba haibido adu oiroi asini kanaroi karim kanadi asini Japan na Philippines ta karigumba landaragadi America na su khoigi kari haine Philippines se kanna bohna bada makhoigi lan gi jahaz khangde plane khangde mayam ama dumaina tharkani asini masina Japan da apanba ma ohingani aduna das is indies ase loksan si hairgadi America gi Hawaii Island da lairiba khoigi Navy fleet ko yamlaba jahaz sing plane sing mayam ama sigi mafam sing sida lairibi sinok America gi matamadu da aircraft carrier bhawbada dumaina lairiba mafam sida asiaina hana thugaidana mahan tahansi asine masigi plan ase yamna fajarga su matam aduda modern fighter bomber laibinati aduna labna paiduna Japan dagi Pearl Harbor da America gi jahaz thugaiba khoigi airplane sing khoigi laididana ko plane sing kayama adu thugaiba habise araiba nati plane da thau phun halaga Japan dagi pairaga Pearl Harbor thugairu daga su isin roksing plane sing ado Pearl Harbor da mu halakna bagi thause konana adumaina matam adugi plane sing da yaugde pubangamde aduna Japan gi plane sing ase Japan dagi Hawaii tana pairokanda thugairu daga su halakpada thau konaroi loina aremada mang takani asine mamanu haire yusi aduna jahaz aircraft carrier mayam ama puduna salga makoi dagi take off tawraga thugairam laga halakpa asini makoina plan tawramis Pearl Harbor da America gi yamlaba plane jahaz sing aircraft carrier su lerami matamadu da ko mamang su panjagare Japan dagi Hawaii phawbase yamna lapa mafamni sinroksing masi yowba haibse numit mapan tani hena dumaina sanga dawribani masida Japan na landaba haibse asoba lan taba amadi oidoini soidna aduna yamlaba Japan gi jahaz mayam ama Pearl Harbor da satpa haibisisu araiba thabak amadi natti karigumba khantokhiba taragadi haibidi
matam aduda akhoi Pacific Ocean da America gi ju surveillance plane singba jahaz masana singba mayam ama isin nausing thamamidra asigo sise akhoi Japan gi holaiba jahaz mayam si yamlaba jahaz mayam si kariguma America na khangdo ki bata ragadi America na su madu ngak thokna honarakani maduda Japan gi lan tawba saliba jahaz sing asisu mang takani mai thigani asini aduna yamna secret oina Hawaii Island manak yauna honduna sanaba dumaina aronba plan kaya ma yalame ba Japan matamaduda Pearl Harbor da USA Fleet ki commander in chief oiriba sigi maming se kari kauge habida husband E Kemen kawe mangon da mangjong na adumaina khangala padi leiba Japan ga tension jamne hengale aduna section na layu Pearl Harbor da su landara pa yai haina masigi report ase sumna khoigi kari haini makhoiga punba commander singkhara makhoiga naksana ba haibata officer singna adumaina piba report ne bisini roksi pura Washington DC dagidi madumaina report se lakpasu leiteba amasung Japan dagi Hawaii Island haibase khoigi anakma mafam ama natteba aduna Japan Hawaii da laklaga landaba ngamgani haibase mana thasungta thajarude aduga Pearl Harbor lairiba mafam asigi samudragi ising ase yamna luba luthadaba oidaba athenba khara thenba ising mafam oiba aduna torpedo sizinarga landabada wagadaba torpedo plane dagi thadarakpada khoigi lumbana maram oiraga ahanbada ising manungda masi amakhayong sangeba adudagi muk tawkhaleba isini noksi aduga magi tawkhalakanda isinga khoigi isingi mathaksida loiroina na sumaina la akanda isini noksi khoigi magi target tuda dumaina sangsel akanda dumaina thugaiduineba aduna ising ludabanina torpedo sizinabada jahaz sing asida panba ngamloi kanaroi haina dumaina mukhoina khalameba adubu Japan su araibana te mangjongna na hana Pearl Harbor gi matangda loina khanglame ising ase theli haibana singba kayama aduga karam makhan gi bomb sing torpedo sizna gige haibido ai kona panjarke ko asina maram oirga Japan sizna gadoriba torpedo sing bomb sing asida ising rock sing modified kayama torome torpedo gi maning da ising rock sing khogi pin ko nga da hairgana pin masa kan haido adumaina maning da khogi unaga saba adumaina hablame karigumba ising da khogi thadarga targa su manung yauna sangdana haiduna satjauna phawgulakpa ngamna haiduna udo maningda findo palagadi ising roksing ising makhada ayona sangdredana mathakta tawruga leinabanida khoi yamlu thana sangdana ba satjaung tawkhlaknaba adu dukanda magi target da jar yaw langnaba admaina sumba mayamamgi modify che Japan na tawrameba matamada USA na khalliba sisu Japan na Pearl Harbor dadi landarak loi kariguma landarak pa targa su Southern Pacific region do oina landarak pa yai asine 6 December 1941 jahaz sing ase kanasu khangdana Hawaii Island manak yorog eba admaina isin noksi asumaina landana ba makhoise position lawduna admaina laikhreba 7 December ngai laikhreba 7 December 1941 asi ngai laikhrega mathangi numisi si landana ba mosi siam sare position lawgre kanamda khangandana tumina laikhreba landari ba numise 7 December 1941 se Sunday nomaijing numini ayuki khoige pung 8 ko tarpada Pearl Harbor da lairiba radar unit na radar da plane mayamama pulap pairakpu urameba masi ubada khoige angakpa mam khoida phawrameba senior officer sing da pau pirame adubu senior officer sing aduna masi aikhoige plane sing ni haina adumaina laithongna lawrameba USA romdagi pairakpani haina masida USA na serious oina lawduna thabak tawramlagadi asugiyamna amangata Pearl Harbor da isinroksing tholamoy Japan gi ahanba web asai haijagre web se ani thongna la ilanda ba se ko ahanba web pairakliba ase lead tawriba officer Misuo Fushidana urami Pearl Harbor da ingna signal laiba nomaijing numika oibaga weather su yamna senglammeba numisi jahaz plane magi mafam da lengdana dumaina lairami atiada isinroksing Japan gi plane natana USA gi plane amata paibu uramdeba asumna America singna ingna signa lairamba asida masu yamna ngakpa phawrameba asidagi mahangna Japanese londa tora tiger haina makhoigi code language amada adumaina pau pirameba masida Japan gi main target se karino haibda America gi koi aircraft carrier asine bisinroksi adubu phana lan tawrabasu America gi maraiba phaba haigadra aircraft carrier amata isinroksing thugaiba ngamamdeba Japan
Hawaii laiba USA gi naval base da Japan gi masida sinargiba landa basida sinargiba plane masing ase sahumga yankai muk admaina sinaki ko landa basida masida maruina USA gi naval base ta nipan kairame maruina destroyer jahasing amasung USA aircraft makogi second world war gi madugi matam aduda sinaba plane sahum muksu mang tahalame aduga American maruina Lissingani Samri ga home mukshu hatki, including 68 civilian yauna. Masigi matang da kwegi number kwegi Pearl Harbor gi matang da number videos sing kwegi film sing sininok sing gaina su loina hana dum ingbirama ganiko. Asidagi December 11 1941 da Germany ga Italy ga nasu America gi mathakta lan tawro haina dumaina lakthu ame. Hawaii Island da laidiba kwegi America gi military gi yamna maru oidiba akoigi aircraft carrier se karigumba thukairamba taragadi isinroksing America se tasengna makisu pak hogotpa ngamoi landa basida akoigi Japanese ki kamikaze pilot sing kayama dumaina sinaki kamikaze haibidi isinroksing gaina sumamangda khangamani danako masa mathanda akoigi passenger masa mathanda pilot su yauna dum sijadoini ko aduma makhangi pilot tu kamikaze haina kawi plane da akoigi bomb haplaga direct pashilaga admaina thomjanjarga thugai jagadoini adumba da sinari pilot adubuni kamikaze haibase Japan gi londa kamikaze haibase god of wind haibani divine wind kumai to uno masi kumai na thongi bana da 13th century da Mongol empire na Genghis Khan gi matam da isin noksing ko makhona Japan da landana ba kayama admaina horarame ba sauna khoi gi matam dugi jahas kayama Japan lom da honduna la akanta asigi matam da typhoon na Mongol gi yamlaba jahas sing ase mang tahan ke ba asina maram werga Japan da admaina landaba tawba se ngamkhi de ba hairiba kamikaze wahai ase aduda thokiba typhoon adudagi admaina laukiba mingne Mongol gi akhoi gi yamlaba jahas sing nai khaigiba akhoi gi typhoon do amutang da Pearl Harbor thugai ba sine Japan gi pandam America na khut pak halakpa ngamdana ba America gi Pacific Fleet ni Hawaii da ladiba se skun tamli besha singi fleet haibidi akhoi a group of ship jahas sing ko haibini anyway wari da laksi Japan Pearl Harbor da landa ba se ani thongna tawi hanba web asi Hawaii gi matam 7:40 am da tawrami ayu ko Japanese plane sing Oahu Island gi right side ye thangba da ko admaina adudagi pairak laga plane khara amana Pearl Harbor da ladiba khoi ship jahas thamba mafam asida landaba tawrame aduga khara mana Wheeler Air Base da khoi laidiba plane sing da adumaina landaba tawrame haibidi Japan gi hanba web se Oahu Island gi khoi ye thangba sarukte pairaga khara mana Pearl Harbor da landaba khara mana khoi plane thamiba Wheeler Air Base zaise asida sumaina landarame plane sing asina pairakpa radar na sina sing phabangam khide haiba akhoi mamang da su khangre na ko na naksal akan sida landara akan sida admaina pau piba matam adu da yamna thengan khare tumna sibisu kayame yawrami asigi matung isina sing hanba web se sigi matung da landara haiba su khangre na ko chauna mahan ta halabanina sidagi USA da pau pirameba USA da pau piringai matam asida ani suba web se mulae ani suba web sina pung nipan ga minit nimpu masai gi hanba web tuna khoigi pung tarit ka minit nimpu adu ergadi pung ama kanar ga laedra ani suba web se pung nipan ga minit nimpu am da amuk lae ani suba khoigi landa ba asina masai gi island asigi left side gi plane sing si paide hanba gi duna right side gi pairak ko asumana left side gi plane sing adu adumaina lae ba aduga Kaneohe Air Base, Hickam Air Base, Pearl Harbor da khoi amasung Pearl Harbor da mafam ahum sida amuk landara e bisina roks masida USS Arizona Battleship su kaiki bisigi landaba sida masigi jahaz se 608 feet sangba 97 feet wangba 31400 tons lumba aduma makhangi jahaz ne adudi Japan landara mise Air Base ahumni Hickam Kaneohe amasung Wheeler amasung Pearl Harbor maduda Pearl Harbor dana maruina jahaz amasung aircraft carrier mayam ama thamba aduga hairiba air base sing asidana aeroplane sing thamba masida Japan torpedoes bomb sing kayama sinaki
Type 91 modern torpedoes modified tawba ngaktani. Type 99 modern anti-ship bomb, Type 98 land bomb, Type 97 land bomb sing ase sinaki hai landa basida. Matamadu Japan Pearl Harbor khak landa banatana. Europe ki Japan ge yanada balaibag sing territories sing dasu akan balan adumaina Japan tawrome. Asia for ASEAN Western lebak changlakanu. Nakoina run tawba yaroi asini Japan gi wakhalon. Adunabu Asia dagi British, France, Dutch, Portuguese tanthora ibani tapna tapna. Japan Hawaii Oahu Port Island pura mang tahan kare. Mi kaya sire Amerika gi ship plane kaya ama mang takre. Masigi matam masida Franklin D. Roosevelt Amerika gi president oide. Mabangju panjagre ko. Mathangi numit haibidi landaramba numit asigi mathangi numit ta akoigi Congress ki session da radio da president na lebak sinba thumna laukthok lami. Ngarangi numit ase Amerika gi di yamna laibak thiba numit ni. Emperor of Japan ekoida landa gi khanna adumaina landarak pani aduna ekoi lan yauksan laman khumgani haina adumaina laukthok lami. Marak thana isini laksing President Roosevelt se magi khwang dagi makha thangba saruk se paralyzed oi aduna wheelchair da adumaina satle ma se adumaina tawraga isini laksing ni su film da kari do ubiramgani. Japan na tumduna laiba USA hogdogure Pearl Harbor da landa aduna America lan yaure sahi amada Japan gi khoigi loksan ba laiba amasu Japan gi Okinawa Island yauna sauna mang tahalle adubu Japan zu hande tawning tawro haiduna maina mukhaira kanda lai ko isinoksin akan ba makhoi su kari haigani mi yam jadraga su lebak picture ga su makhoi gi wakhan amasung makhoi gi thongna se angapani isinoksin ngai su hena khangbira mangani ko. Battle of Midway 1942 June gi tang mari dagi tang taret phawba adumaina lansek America ga Japan ga kana soknarami Midway Island da masibu Midway Anton hairga so adumaina khangnai North Pacific Ocean da laibani asida America gi Kutta Japan fazana soe makhoi gi su plane ship mayam ama mang taklami masigi lan asida. Battle of Midway asida. Battle of Okinawa asi Japan gi island amani masida April tang amadagi June gi tang kunithoi 1945 tha aniga hapta ahum lan soknaki America ga Japan ga yamna kanbalan oiki masida base tawrga number film kaya amasu isinirok singaina soidana yengbiramgani ko comment section da dum takpiro khoigi film singdo dumaina share tawminasi masida nakanani mak yamna sathina sokpa asena yauki adubu Japan maithiki Battle of Okinawa da ko Japan gi phibam nongma gi soksalaki Japan surrender tawnaba haiki adubu yakide subnagi army amakhakta ngaira basu lan tawki gani haiduna sikhang khangduna dumaina laiki surrender tawdragadi atomic bomb thada gani haibase mangjauna na America na Japan na khangalame adubu Japan na yakidi isina noksing matam adudadi khoigi atomic bomb gi power se khangdribanina thoina akiba phawna da bazani da asigi matong 1945 khoigi August ki tang taruk amasung tang mapanda Hiroshima amasung Nagasaki de atomic bomb thadaki city ani se khutakta ut onki mioi civilian lak aniga lising kuntaruk adumaina siki asidagi Germany Italy khoigi ko Japan surrender tawkre karigumba matam adude atomic bomb ase leiramdragadi ani subalan jawse pak loisaloi Japan Germany pak haloi history se mawung ama oiramasu yari Japan na America gi khoigi Hawaii Island da leiriba Pearl Harbor da landa ba aduda de siriba masing se lising aniga samri ga hum khaktani atomic bomb thadaba asida Hiroshima amasung Nagasaki da siriba sina lak aniga lising kutarungni sinirokse asidagi America su khangle nuairakta ba haiba tabani ko lanjadraba angang macha mayam ama nupi angang kerisu khangjadaba mayam ama sirakpa asida di Japan gi mateng pangani haide solution garabani ko adu matungda ni ko matamasi ani subalanjau loirabani Japan su pura mang taklabani haujichu Hiroshima amasung Nagasaki da matamadu da thada ki atomic bomb adu gi radiation se kokti haidi sinausi soina ina pokpa kaya ama adum haujichu maramakta adum yauri haidi atomic bomb gi mangjabasing kaya da sathi kharabno haiba khoina khangedani sinausi ko Article 6 of Japan USA Security Treaty gi matungina Japan da leibak amana landarakpa tawrokpa matamda mateng pangba se USA na hana lakane USA na sumaina lawrame basigi Article 6 of Japan and USA Security gi matungina
Japan landaba se USA landaba ni haina anisuba lanjaugi matung Japan dagi military power lokthue America na mateng pangani haiduna akhoi leidi haiduna karimta makhoi se Japan se sidagi di isin roksing khulai nunglai gi lamjen se karimta yaugite matam sangna makhoi se hippaga leirure hojik ta mung nong torpani America na haise nakhoi lan yaunu nakhoi gi protection se akhoi na pirage nakhoi maru aina economy da focus tawraga leiro asine asidagi isin roksing Japan lan yaugidre piso ina pame adumaina haire makhoi suko asina makhoi se maru ina development da oina focus tawkre asina so makhoi development da focus tawba ngam kibne adubu America na Japan gi mateng kayam kuina pangduna leiba ngamgadawri wahang China amasung North Korea dagi threat kayama lai asina maram oirga tumduna leiruba Japan amu hawgalaya hojikti koi sinokse plane gi matang da khangdi amagi matang da khangdi hana already sakholaga leiba leibani na makhoi kuiroi jarara sangsen gini anisuba lanjau gi matung military defense ta mai onsan ludraba matung hojik mai onsan bahore 2024 Japan gi defense budget ase 55.9 billion USA dollar oikre 2020 gi 51.7 billion USA dollar dagi adumaina hengalaki bani ha ni sin noksing Asia da technology gi matang da yam sakhulami belai bakse Japan sin aduna sakhotuna lei belai bak ni na defense ki lamda atenba matamda Japan sakhot khigani haibigi asoba thajaba kya leibra wahang ni sin noksing gi oiba mosu comment section da pibiramu asini sin noksing ani subalan jauk da Japan na Pearl Harbor da landaru bagi wari amasung kari maramgi landara ibano haibidugi matang da semjaba wari asidagi isin nauksing na soidna maram kharadi khangbira magani haina dumaina khanje asiaraga puran thaba maitena kaina no ya thangni jeri kanglei pak imana yai phare yai pham